ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯏꯕꯤꯒꯤ ꯑꯃꯗꯤ ꯏꯇꯩꯃꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯗꯥꯏꯕꯤ. ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ. ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯍꯦꯟꯕꯁꯨ ꯄꯥꯝꯖꯗꯦ. ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯩ ꯏꯅꯥꯎꯅ ꯂꯥꯛꯄꯤꯕꯁꯤꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯥꯎꯕꯨꯁꯨ ꯅꯨꯡꯁꯤꯖꯩ ꯊꯥꯒꯠꯂꯤ. ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯃꯟꯈ꯭ꯔꯦ. ꯑꯩ ꯆꯤꯟꯁꯤꯗꯩ ꯀꯩ ꯋꯥꯍꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯛꯇ꯭ꯔꯦ. ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯉꯁꯤ. ꯑꯗꯣ ꯏꯇꯩꯃꯗꯤ ꯀꯩ ꯐꯥꯎꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ. ꯑꯩꯁꯨ ꯑꯩ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯑꯩ ꯏꯆꯥꯁꯦ ꯁꯨꯝ ꯆꯍꯤ ꯌꯥꯝꯃꯛꯑꯦ ꯍꯥꯏꯕꯒꯤꯁꯨꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦꯕ. ꯑꯉꯥꯡ ꯁꯨꯝꯁꯨ ꯑꯣꯏꯍꯜꯂꯒ ꯊꯝꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯗ ꯃꯪꯒꯣꯜ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯕꯥꯔꯗꯦꯅꯤꯅ ꯃꯃꯥꯗ ꯑꯃꯗꯤ ꯕꯕꯥꯗ ꯀꯦꯛ ꯏꯟꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯆꯒꯦ. ꯑꯍꯥꯟꯕꯗ ꯃꯃꯥꯅ ꯍꯥꯟꯅ ꯏꯜꯂꯦ ꯏꯆꯥꯗ. ꯃꯆꯥꯅ ꯃꯃꯥꯗ. ꯌꯥꯔꯦ ꯀꯩꯅꯣ. ꯑꯩ ꯎꯏꯡꯒꯦ. ꯅꯪ ꯌꯥꯝ ꯆꯥꯃꯜꯂꯦꯀꯣ. ꯆꯥꯔꯣ ꯌꯥꯔꯦ. ꯈꯤꯇꯪ ꯈꯛ ꯆꯥꯔꯣ. ꯅꯥꯅꯤ. ꯌꯥꯔꯦ. ꯑꯣ. ꯊꯝꯈ꯭ꯔꯣ. ꯑꯣꯀꯦ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯏꯇꯩꯃꯅ ꯑꯝꯇ ꯏꯟꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ. ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯤꯟ ꯐꯖꯕ ꯑꯃ ꯍꯥꯞꯁꯦ. ꯆꯥꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯤ. ꯏꯌꯥꯝꯕꯅ ꯍꯥꯏ ꯉꯝꯗꯕꯩꯅꯤ. ꯅꯣꯏ ꯏꯇꯩꯃꯅ ꯏꯟꯗꯣꯏ ꯇꯥꯔꯗꯤ ꯆꯥꯔꯒꯦ. ꯁꯤꯁꯤꯅ ꯑꯃꯨꯛ. ꯌꯥꯝ ꯂꯩꯀꯣ. ꯀꯩꯁꯨ. ꯑꯦ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯑꯩ ꯊꯨꯝꯕꯁꯤ ꯀꯌꯥ ꯄꯥꯝꯗꯕ. ꯑꯗꯨꯗꯤ ꯗꯥꯏꯕꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯃꯥꯡꯒꯤ ꯗꯥꯏꯕꯤꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯗꯥꯏꯕꯤꯒꯤ ꯆꯥꯅꯤꯡꯕ ꯍꯪꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯍꯪꯖꯔꯒꯦ. ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯍꯪꯒꯦꯗꯤ ꯗꯥꯏꯕꯤꯗ ꯍꯥꯏꯔꯝꯃꯦ. ꯑꯗꯨꯕꯨ ꯉꯁꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯗꯥꯏꯕꯤ ꯑꯩ ꯍꯥꯏꯔꯝꯗꯕ꯭ꯔꯅꯦ? ꯍꯥꯏꯔꯝꯃꯦꯀꯣ. ꯑꯗꯨꯅꯦꯁꯦ. ꯑꯗꯣ ꯗꯥꯏꯕꯤꯅ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨꯅꯦ. ꯏꯇꯩꯃꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ. ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ, ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯉꯥꯅꯨꯅꯦ. ꯑꯗꯨꯕꯨ ꯑꯩ ꯉꯥꯅꯨ ꯆꯥꯒꯦꯅꯦ ꯍꯥꯏꯔꯣꯏ. ꯃꯔꯝꯗꯤ ꯉꯥꯅꯨꯁꯦ ꯌꯥꯝ ꯀꯜꯂꯤ. ꯑꯩ ꯏꯆꯥꯅꯁꯨ ꯆꯥꯕ ꯉꯝꯗꯦ. ꯑꯩ ꯅꯨꯄꯤꯅꯁꯨ ꯆꯥꯕ ꯉꯝꯗꯦ. ꯑꯩ ꯅꯨꯄꯤꯒ ꯑꯩ ꯏꯆꯥꯒꯒꯤ ꯈꯜꯂꯒ ꯑꯩ ꯌꯦꯟ ꯑꯣꯏꯅ ꯆꯥꯖꯔꯒꯦ. ꯌꯦꯟ ꯑꯣꯏꯅ ꯄꯤꯕꯤꯔꯣ. ꯑꯣ ꯑꯗꯨ ꯗꯥꯏꯕꯤꯁꯤ ꯅꯨꯄꯤ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯕꯁꯨ ꯇꯥꯛꯄꯅꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯏꯇꯩꯃꯒꯤꯁꯨ ꯄꯨꯡꯁꯨ ꯁꯨꯛꯈ꯭ꯔꯦ ꯌꯥꯝꯅ. ꯌꯥꯔꯦ. ꯑꯩꯁꯨ ꯌꯦꯟ ꯑꯗꯨꯝ ꯆꯥꯏ. ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯇꯤꯡ ꯍꯜꯂꯛꯄꯅ ꯊꯦꯡꯕꯅꯀꯣ. ꯑꯗꯣ ꯅꯅꯥꯎ ꯅꯪꯗꯤ ꯀꯩ ꯆꯥꯅꯤꯡꯉꯤ? ꯑꯣꯛ ꯊꯣꯡꯕ. ꯑꯣꯛ ꯊꯣꯡꯕ. ꯑꯣꯛ ꯊꯣꯡꯕ. ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎꯒꯤ ꯑꯣꯛ ꯊꯣꯡꯕ. ꯅꯪꯒꯤ ꯍꯌꯦꯡꯅꯦ, ꯅꯪꯒꯤ ꯑꯃꯨꯛ ꯍꯪꯕ ꯂꯥꯛꯄꯗꯅꯦ ꯀꯀꯥꯗ ꯅꯪ ꯍꯪꯖꯔꯛꯑꯅꯤ. ꯅꯪꯒꯤꯗꯤ ꯀꯩ ꯑꯃꯨꯛ ꯅꯪ ꯍꯌꯦꯡ ꯁꯤꯃꯥ ꯀꯨꯝꯕ ꯀꯥꯟꯗ ꯂꯩꯅꯤ. ꯑꯣꯛ ꯊꯣꯡꯕ ꯊꯤꯜꯂꯛꯀꯅꯤꯀꯣ. ꯑꯃꯅꯨꯡꯒꯤꯁꯤꯔꯥ ꯑꯣꯏꯗꯣꯏꯁꯦ? ꯁꯟꯁꯥꯏꯒꯤꯁꯦ? ꯑꯣ ꯁꯤ ꯐꯖꯔꯦ. ꯁꯤ ꯗꯥꯏꯕꯤꯅ ꯀꯣꯏꯂꯔ ꯆꯥꯒꯦ ꯍꯥꯏꯔꯛꯄꯒꯤ ꯍꯧꯖꯤꯛ ꯀꯣꯏꯂꯔ ꯍꯦꯛꯇ ꯁꯤꯗ ꯂꯧꯔꯒ ꯍꯦꯛꯇ ꯁꯦꯝꯗꯣꯛ ꯍꯦꯛꯇ ꯄꯤꯔꯝꯃꯒꯦ. ꯉꯁꯥꯏ ꯕꯥꯔꯗꯦꯒꯤ ꯑꯣꯏꯅ. ꯑꯩꯈꯣꯏ ꯗꯥꯏꯕꯤꯅ ꯀꯣꯏꯂꯔ ꯆꯥꯅꯤꯡ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯏꯂꯔ ꯁꯦꯠꯇ ꯇꯧꯔꯒꯦ. ꯀꯦꯖꯤ 2 ꯃꯈꯥꯏꯇꯪ ꯇꯥꯕ ꯂꯩꯔꯝꯃꯦ. ꯁꯤꯅ ꯏꯆꯥꯎ ꯆꯥꯎꯔꯤꯔꯥ? ꯑꯃꯅ ꯍꯤꯡꯅ ꯑꯃꯅ ꯁꯦꯝꯃ ꯄꯨꯔꯛ. ꯁꯤꯂꯣꯏ ꯄꯔꯃꯤꯁꯟ ꯇꯧꯔꯁꯤ. ꯑꯣꯀꯦ. ꯁꯤꯅ ꯍꯤꯡꯅ ꯄꯨꯔꯒꯦ. Nice decoration. Birthday David na kaning ba yen. Asyemba. Okay. Si para sa hingo din pa ni nang. Okay. David. Uy. Sa hingo. Pre nang kino pa yal. Uy to. Kaisu. Si pero magahayong nang tawag David. Ay pahudro ba? Ibam siga. Sana de.
Yare yare. Yare adu ngaku. Adu tamo ba. Ayo. Kayo. Hadita indang nih. Bilay. Thank you. Kagara. Manggul wis lagi. Ayo coba. Manggul wis lagi. Ayo.